angauba ani. Kaithel samu makhongda pause matat amaga monu angaubaga wari saduna lenkhiba ahing. Aigi punsigi masu sanglaba amadi yamna artha leiraba thodokni. Nungphal mathaktagi makhut satoklaga tumthakraba monu angauba amuk haugalakpagi saum taraklame. Nang paisa yaudabra kadai adudi beri masay amada thake. Monu kumtharakle mangda sangsilagduna lepnare. Aiga maga phana kuina miloknaduna yengnakhi. Mahakti nokmi tawrame. Aidi nokte. Mitkup khide. Nahan makai ukraba ngaubani. Hayeng pige ngasidi yaudre. Hayeng di kadaidagi pidoiba. Pigani. Aina mabu harauhanki. Nangbu tolop sabrane. Sade. Adudi kadaidagi phangani. Aisu mingondagi niruge. Nangsu angaubro. Aihak nokningki. Noknasu paukumpigi. Aisu angaubani. Se adudi beri thao. Itaw sanasi aduga ngauminasi punna. Monu angaubana magi mikhet beri amadi sel asoiba yauba pela adu satlan salai. Tangai fadana beri masaya malauraga samduna thakle. Ipa nangdi kailamdagino. Kaithel thopa kayam kuire. Kaidobadagi ngauribano. Khangdebo. Aigi yum leite. Mafam asi aigi leifamni. Iningthaugi nungphal kangthak asida pothaphamni. Monu angauba mirol ngangnaba yai. Khara mirol thungdrabasu lausing leina ngaubani. Wakhalle makok sizinai. Mapok amada mahak saknaiba mi amo iramgadraba male. Magun adu leiri. Maithongda mami tari. Tamthiba matau ude. Ingi khengde. Aihakna nokmi tawraga lagnai. Iningthauga nanga khangnabra? Khangnei. Aina magi senani. Nahalmukti mapoktadi mantri oirami. Pumnamakse monu angaubagi soingangne. Aina. Ipa, nang soitrang haurene. Nang ne soitrang tauribadi. Monu asi hairaga aingonda khigalai. Sathi na sono subani nangdi. Kangla da samu tongduna lengsilagani hairi. Iningthau. Aisu yaugani. Nongmaidi kidro. Pelana sungoine. Monuga wangangnaba nungay. Tubat nganglakpa wahi rasile. Taningwa pokalle. Matam haukiba khangkide. Aina makhata na hangki. Ngasay lama nupado nang khangbra? Khangi. Nongmay paibani. Nungtigi ahing chatli. Nahalsu maana mi ama pharaga rishoda pullaga pokibani ne. Monuna kitak tawna mamit mana kuiruk yenglaga paumelae. Mingoda de hairunu ko. Aina ngaknomduna amuk wakhal tawna hangi. Nanga maga wari sakibra? Saki. Marakta. Mahakna aibu luna tawi. Ngasisu mahakna aibu unaba laklambani. Nang laibadagi nanga wari sakre. Aibu yenglamdre. Nanga kari may lene. Kari sulay na de. Nung tigi paisa pi, talpi. Mahak ay isa ni niya. Isa. Maming di kari kawi. Kangbra. Maming bo. Monuna ngayak khalaga makatarai. Mapa aibu masakmun na khangi haiduna ay na mabu pakhangba kawi. Pakhangba? Hoy, pakhangba kawi. Pare, ipa, tumuro. Nang di tumningdro. Ay amuk tumkrage. Haudong piraanu ko. Monu asi hairamlaga nungphal mathakta kakhatkre.
wari saraga ahing teli. Tasengnamak tianba zatla. Monuga atay wari kaya susaduna matam yamna hokirami. Mahakti nungphal mathakta kahatkiduna laigi. Karangi wahay kaya yaurai. Angawba anigi sanglaba ahing. Yuthak kaya hokirami. Aidi tumkidre. Monudi khanghudana tumthakirami. Bora segaibana tusinduna semlaba phaijup matek ama supchillaga aing mamarakta tasinduna nakhokre. Sakthung bidungdraba lamsigi misam nungsiba poi. Miramgi sahar asida ining thauna magi mangkhraba Kanglabu yenglaga Monu thawaina haujiksu koingaunaribra. Kanana su thausabidraba Monu angawba. Ining thaunadi konsanbikre. Phi segaiba matum ama tabadawna leikre. Aina Monugi lawsing lairap na ngawba mataw adu asum khalluraga singnalai. Pukningna maol khalai. Monu angawba. Nangbu kanglay pibagi aron mapaw mi oina angawba sariba mirotla. Mangkiba nupi. Ahing hokre nongalai. Ayuk nganbagi numit masak urai. Lapna yahongan ba sahargi hawker singna paugi headline laura duna thorakpa urai. Aihak wakhalama khanglai. Atay saukhatpa lamda tawbagum aisu hawker gi sanpam asi tawbadi kamdawba. Asum khana anawba ayukki pause paninglai. Bisadi yaudre. Purit khaw khudingda amuk humduna yengi. Pumhang kot mamagi furit khaw masada sitharamba paisa 10 satpi ama masan kibada thengnai swai lawi kopi ama leibadi konai adubu beri thakpana phai khanduna amuk manungda thadakre maharani thongnomdagi cycle illaga hawker ama imangda tubat samduna changsilai kuchu muba yatol langba makhong nama sepnak tawba nupa atay nate hanadagi sakhanglaba tamoduni imangda saplep lay Moduna aibu hek ubadagi karangakpa gumyang Harai. Ibungo, ngantana kadomdagi no. Ngarang ahingi nisa panduna wanthari bro. Tada, ay di nisa tawjade. Ahingdagi walking thorakpani. Aina, masi hairaga makhatatay. Khabardubu kari paw yauribage. Ama hek pahoro. Aina, nopet tawraga haiki. Paisa yaudeda. Ahingdagi thorakpani. Inauna pabubu kaidawi haibagi se ama lahoro. Nongma thengnaraga pirabasu yai pidrabasu kaide. Mi ataisu adum lemna pani. Pharene aisu pawdam ama lemna pahorage. Pawne leisabi ma mangkhre hairi. Moduna khabar ama pirai. Aina pawdam kopi ama lahore. Naya paisa 10 di tongzahore. Tamodu satkre, cycle tokhatkre. Mahakpu haiphet yengluraga hanjilakpa mityengna khabari ahanba lamaida sat yengtharoi. Mayak asawbagi heading urai. Mit ithak thakki. Thengnai ming ama Laisnarani. Laisna. Kanagi Laisnarani. Kari lamgi Laisna. Aihak thuk lauki. Pukningda singnabadana thumat kirame. Nauriba maitai sanura kaya mafam khanghoduna mangkibagi paw. Nehat tuhat piraga haksang yonbi oihanduna unsagi karbar tawriba geng ama leirabra. Singnadaba ngamde. Nupi kaya mangkre. Kaya amana sina phangkre. Naithat pikhrabi nupi kaya abuna hatuklaga mathanda thawri yansanbani haiduna manghanki. Marak aduda nahona anawba paw. Amanba thawdoki anawba likhul thiriba warini. Kanana buirakliba. Laisnagi wathok. Khunai asida nupi singi punsi yamna hanthaba thakta leiri. Tuhat pham moiri. Saram chatna mangoinraba matam asida nupi singi laibakta karibu tamlibano. Wakhal kaya si khanduna patharoi. Pausege ahanba lamai. Paudam, January 2, 1971. Sahi anigi mamangta mangkhrabi Laisnarani
hꯧzik phauba siba sangbagi paw amata phangdri hairi. Thoidokpa pawmi. Kangla, January 1. Ingsok, lising amaga samapan, humpuga mapan, September gi tang, kunga humdoigi, Leibak wathoki, irang marakta, mafam kanghudana mangkrabi, Leisnarani, ngasi, kadayda laikrabagi habadu, miyamna hangnaba loidri. Sakolban tera kaitheldagi, Leisnarani, DM College Science ki satri oirami, aroiba sahi tamnami, masak phajabada amadi hiram kayada maming chatpi amasu oirami. Sahi kunga humdoi, kunga mari mapung pharabi, Leisabini. Namit adu college kakhibadagi ngasi phauba mayumda hanjalakhidrabani. Mahakna college kabada tongkhiba cycle, college cycle thamfamda phangre. Masadi kadayda mangkraba. Miraibakta lona senkrabara. Leisnarani mama atonbina naukonbini. Mama na tathida oina tawbibadagi mayum thadoktuna satlagani haiduna mama nabi kharada wari tawramme swainaki. Kangbu kharana mahakpu DM College ki Professor Menon Saheb ka mari leni su haiduna pangangangnaki. Pumnamak asina kadai phawba sumlaba wafamno. Leisnabu pokpu mapa mama na ngamba nupani. Pulista masanapi thibiu haiduna wakat ama thakatkrabasu kaya pukning sangsinkidre su hairi. Imung manungda kaya thawoibidabana maram oiduna ngasi phawba marik chumlaba wafam amata phanglaktana leirakni. Ningsingba yaba wafam amana namit aduda thokiba leibaki asauba wathok lanthoki kumhai. Mahaksu college tagi mamanabi kharaga yengba satkhi haibagi thajaba yaraba paw amati mangjungnona phangkrabani. Kumai yengbada laloina khrabi Leisnarani. Mapal Kangjaibung maning Pauna Kaithel gali number 9 gi phawpham da leiriba Ramdas Mahajon gi godown manungda mathwai hingnaba hotnaduna lot pasensan ki haibadi takre. Hairiba godown adu yasangba matam oirakpaga loinana khangudana horakpa miyamgi irang amana maram oiduna tumna mai saki. Mapandagi thonglon sinkraba godown adugi mairakta Leisnabu tasengnamak sikrabara haibasi angakba wafam ama oiki. Hojiksu paukhum phangdriba wahang ama oiribani. Magi haksang tasengnamak sing hawai gi marakta utonduna tumkrabara. Thodok adudagi irang nemthakraba matung ahing mamai oirakpa matamgi siklaba sahar gi mayonda nupi amagi mikap mirau khol amadi saina khol phangbagi lauramba mataki haibasi mahausadagi hainarakli. Tukan manungda ahing yarekpasingdagi phangkhiba pawni. Curfew na thonglonduna laikhraba sahar kanana sumapan thokna kidabana tasengba mari makhong khangba ngamna khidre. Leisna nataba atopa nupi ama oiramba yai haina sunganaki. Leisnagi wathokki matangda yamna singnaningai oiba wafam kharasu leitaba natte. Ramdas ki mai chaklaba godown manungda Leisna sikhide. Mahakpu kanano nupa amana kankhi haina sutaki. Luribadi nupa adu kanano. Mahakna Leisnabu kadayda pukhrabano. Mari makhong khangba ngamkhidre. Singnaba yaba wafam amana thodok adugi irangda khudongchaba lawba sakhangdaba miyoi kharana Leisnabu sarak tamlaga hatkibani haiduna thajanari. Leisna thodokki maramda mitna uhoba sakhi kanasu leitabana tongan ba yumpham oiba yaba wari kya sagatnari. Masimakna sumle haibadudi kanasu piba ngamdri. Mahakpu miyot minei tawduna halamba yare haina lawrasi. Adu oirabadi magi asiba haksang adu mafam kadayda pukrabagi haibadu ngasi phawba matik chaba pramana mata phangdri. Samamnaba wafam ama adum oihori. Adunadi godown manungda mai saktuna ut onkhre haibasina hena praman chaba henbra. Piklaba Kangla sahar gi manungda thokkiba wathok samlabe nupi masa amabu mafam maram khangdana nehattuna manghankhraga tumin lepham thoklibra. Mahak hauzik hinglibra natraga sikrabra. Kamdawna ligani magi khongol. Kuntigi macha Leisnagi thamoi sukngai oiraba paw thodok aihak khabar paba loire. He Kanglei pawmi ithanta hangjai nangdi karisu khangdra. Leisnagi amanba paw wathok nangsu punsi kayadagi paw lawi haibadai. Leisnagi paw waridi nangi Kangla diary da yawdabra. Aina
ꯄꯥꯎꯗꯝꯒꯤ ꯄꯥꯎ ꯑꯇꯩꯁꯨ ꯆꯥꯎꯔꯥꯛꯅ ꯌꯦꯡꯊꯣꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯄꯥꯎ ꯃꯆꯥ ꯑꯃ ꯃꯍꯧꯁꯥꯗꯤ ꯑꯉꯛꯄ ꯑꯣꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄ ꯑꯣꯏꯗ꯭ꯔꯦ꯫ ꯄꯥꯎꯒꯤ ꯍꯦꯗꯤꯡ ꯑꯃ ꯎꯔꯛꯏ꯫ ꯄꯥꯎꯗꯝ: ꯀꯨꯟꯇꯤꯒꯤ ꯃꯆꯥ ꯑꯃ ꯍꯤꯡꯅ ꯐꯪꯂꯦ꯫ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯔꯒ ꯃꯃꯥꯅ ꯑꯉꯥꯡ ꯂꯧꯕꯤꯔꯕ ꯌꯥꯔꯒꯅꯤ꯫ ꯒꯥꯡꯃꯩ ꯀꯕꯨꯏ꯫ ꯀꯪꯂꯥ, ꯖꯅꯋꯥꯔꯤ 1꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯈꯨꯂꯣꯡ ꯀꯕꯨꯏ ꯈꯨꯜꯒꯤ ꯃꯆꯤꯟꯗꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯂꯦ꯫ ꯅꯤꯡꯊꯤꯖꯔꯕ ꯇꯥꯋꯦꯜ ꯑꯃꯅ ꯅꯤꯡꯊꯥ ꯑꯣꯏꯔꯒ ꯌꯣꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯒꯥꯡꯃꯩꯅ ꯍꯋꯥ ꯆꯥꯕ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯀꯞꯄ ꯇꯥꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯀꯨꯟꯇꯤꯒꯤ ꯃꯇꯧ ꯇꯝꯕꯤ ꯑꯗꯨꯅ ꯇꯨꯡꯒꯤ ꯀꯔꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯔꯒ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯔꯤ ꯒꯥꯡꯃꯩꯅ ꯄ꯭ꯔꯦꯁꯇ ꯄꯥꯎ ꯄꯤꯔꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯍꯤꯡꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯌꯥꯎꯔꯤꯕ ꯅꯤꯡꯊꯥ ꯃꯔꯛꯇ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯗꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯉꯥꯡꯒꯤ ꯃꯃꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯁꯛ ꯇꯥꯛꯂꯦ꯫ ꯀꯪꯂꯥ ꯁꯍꯔꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡ ꯌꯥꯎꯕ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯃ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯃꯔꯛꯇ ꯌꯥꯎꯔꯤꯕꯗꯨꯅ ꯑꯉꯥꯡꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯦꯛ ꯑꯗꯨꯅ ꯃꯁꯛ ꯇꯥꯛꯂꯦ꯫ ꯁ꯭ꯔꯤ ꯒꯥꯡꯃꯩꯅ ꯁꯛꯅꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯄ꯭ꯔꯦꯁꯇ ꯇꯛꯂꯝꯗ꯭ꯔꯦ꯫ ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯒꯂꯤ ꯅꯝꯕꯔ 27꯫ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣꯖꯥ ꯒꯥꯡꯃꯩꯒꯤ ꯄꯥꯎ ꯃꯇꯠ ꯑꯁꯤ ꯄꯥꯔꯨꯔꯒ ꯃꯤꯠꯇ ꯎꯔꯛꯏ꯫ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ, ꯒꯂꯤ ꯅꯝꯕꯔ 27꯫ ꯑꯩꯁꯨ ꯅꯣꯡꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔꯗ ꯑꯃ ꯈꯨꯟꯈꯤ꯫ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯟꯈꯤ ꯃꯆꯦꯠ ꯃꯆꯦꯠ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯥꯎꯈꯤꯗꯕ꯭ꯔꯥ? ꯒꯂꯤ ꯅꯝꯕꯔ 27꯫ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯃꯔꯛꯇꯒꯤ ꯑꯣꯖꯥ ꯒꯥꯡꯃꯩꯅ ꯐꯪꯂꯤꯕ ꯀꯥꯔꯗ, ꯑꯩꯅ ꯐꯪꯈꯤꯕ ꯀꯥꯔꯗ ꯑꯅꯤ ꯑꯗꯨꯅꯕꯨ ꯃꯥꯟꯅꯔꯝꯂꯕꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯀꯨꯟꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯀꯪꯂꯩ ꯄꯥꯎꯃꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯣꯡꯕ ꯉꯝꯒꯅꯤ꯫ ꯑꯣꯖꯥ ꯒꯥꯡꯃꯩ ꯎꯅꯔꯨꯁꯤꯔꯥ? ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯑꯩꯒꯤ ꯋꯥꯈꯜ꯫ ꯊꯨꯅꯃꯛ ꯈꯕꯔ ꯊꯨꯞꯆꯤꯜꯂꯒ ꯈꯣꯡꯁꯥꯟꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯁꯥꯃꯨ ꯃꯈꯣꯡꯒꯤ ꯅꯨꯡꯐꯥꯜ ꯃꯊꯛꯇ ꯑꯌꯨꯛ ꯌꯥꯍꯧꯕꯒꯤ ꯆꯔꯥ ꯋꯥꯟꯕ ꯑꯣꯏꯅ ꯇꯜ ꯃꯆꯦꯠ ꯑꯀꯪꯕ ꯈꯔ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕ ꯃꯣꯅꯨ ꯑꯉꯥꯎꯕꯅ ꯂꯦꯞꯈꯠꯂꯛꯂꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯩꯕꯨ ꯀꯧꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯤ꯫ "ꯍꯩ, ꯑꯉꯥꯎꯕ ꯅꯨꯄꯥ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯁꯨ ꯑꯍꯤꯡꯒꯤ ꯃꯤꯔꯣꯠꯂꯣ? ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯍꯥ?"